ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯂꯤꯞꯇꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯅꯣꯃꯤ ꯈꯣꯝꯖꯔꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯃꯥ ꯄꯨꯝꯅꯃꯛ ꯉꯁꯤ ꯍꯦꯄꯤ ꯃꯥꯗꯔꯁ ꯗꯦꯗ ꯂꯥꯛꯄꯁꯤꯗꯀꯣ ꯃꯆꯥꯒꯤ ꯋꯤꯁ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯔꯝꯒꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯏꯃꯥꯁꯤꯡ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩꯗꯤ ꯀꯩꯝ ꯂꯩꯖꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯀꯩꯀꯩ ꯂꯩꯒꯗꯧꯁꯦ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯃꯟꯗꯅ ꯁꯥ ꯂꯣꯏꯕꯒ ꯍꯨꯃꯥꯡꯗꯤ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯣꯏꯕꯒꯅꯤ ꯑꯩꯅ ꯆꯥꯔꯛꯇꯣꯏꯁꯦ ꯇꯧꯔꯨꯕꯒꯤ ꯍꯨꯃꯥꯡꯗꯤ ꯇꯥꯔꯦꯕ ꯑꯗꯨꯅ ꯌꯨꯝ ꯆꯠꯅꯤꯡꯃꯟꯗꯅ ꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣꯅ ꯗꯥꯏꯠ ꯑꯣꯏꯅ ꯆꯠꯅꯕ ꯌꯦꯔꯨꯝꯗꯣ ꯑꯃꯅ ꯊꯣꯡꯉꯦ ꯈꯔ ꯑꯃ ꯉꯧꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯝꯖꯜꯂꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩ ꯆꯥ ꯂꯣꯏꯕ ꯉꯥꯛꯇꯪ ꯂꯩꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯒ ꯀꯨꯏꯔꯦ ꯎꯗꯕ ꯌꯨꯝꯗ ꯄꯥꯛꯅ ꯆꯠꯄꯁꯨ ꯐꯪꯗꯕꯅꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯂꯨꯒꯦꯅ ꯑꯩ ꯀꯥꯗ ꯔꯨꯝꯗ ꯂꯩꯖꯕ ꯈꯔ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯅꯕ ꯇꯧꯔꯁꯦ ꯆꯥꯕꯁꯦ ꯊꯝꯈ꯭ꯔꯒꯦ ꯁꯤꯁꯦ ꯍꯨꯃꯥꯡꯉꯦ ꯇꯥꯔꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯥꯅ ꯉꯧꯊꯣꯛꯑ ꯆꯥꯕꯗꯣ ꯑꯣꯏꯗ꯭ꯔꯃꯦ ꯁꯤꯅ ꯑꯉꯧꯕꯗꯣ ꯉꯧꯗꯕꯤꯗ ꯊꯣꯡꯕꯗꯣ ꯁꯤ ꯃꯣꯛꯁꯤ ꯈꯔꯗꯤ ꯁꯥꯏ ꯌꯥꯝ ꯄꯥꯛꯅ ꯁꯥꯗꯦ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯉꯥꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯁꯤꯅꯤ ꯃꯣꯔꯣꯛꯈꯩꯁꯦ ꯃꯌꯥꯝꯁꯤ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯕꯁꯨ ꯉꯝꯃꯦ
남친 머신가 아주 독특이고. 네, 아무튼 비디오 즐거웠습니다. 샤도 저는 더하게 thân video này video mèo em mà tốt mà uống một cốc sắc thôi rồi 사실 cái này có inox vào đó mà dùng để sắc khí hay là các cũng chẳng nhớ ra cái bye bye.